ꯀꯥꯏ ꯆꯠꯂꯣꯏꯅꯣ ꯏꯔꯨꯖꯗꯕ ꯊꯥ ꯀꯌꯥ ꯐꯥꯔꯒꯦ ꯍꯥꯄꯨꯏꯅ ꯏꯆꯨ ꯍꯦꯛ ꯆꯨꯔꯗꯅ ꯅꯨꯄꯤꯅꯒ ꯎꯕꯗ ꯂꯣꯏ ꯀꯤꯔꯝꯃꯅꯤꯕꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯨꯡ ꯃꯪꯒꯣꯜꯁꯦ ꯁꯤꯟꯅꯥꯟ ꯁꯤꯗꯣꯛꯄꯗꯤ ꯍꯩꯔꯤꯅꯦ ꯁꯨꯖꯥ ꯏꯀꯥꯏ ꯍꯦꯛ ꯀꯥꯔꯗꯅ ꯇꯨꯀꯠꯆꯩ ꯌꯥꯃꯨꯡꯆꯥ ꯌꯥꯃꯨꯡꯆꯥ ꯉꯁꯥꯏ ꯀꯩꯗꯧ ꯂꯩꯒꯦ ꯅꯣꯏ ꯅꯄꯥ ꯊꯤ ꯂꯩꯕ꯭ꯔꯣ ꯅꯪꯅ ꯀꯗꯥꯏꯗ ꯊꯣꯛꯂꯛꯏꯕ ꯀꯅꯥꯝ ꯂꯩꯍꯧꯗꯗꯥꯏ ꯀꯥꯏ ꯆꯠꯂꯤꯅꯣ ꯎꯗ꯭ꯔꯣ ꯀꯣꯏꯔꯨꯗꯣꯏꯅꯤ ꯑꯦꯛꯖꯥꯝꯗꯣ ꯂꯣꯏꯕꯒ ꯀꯣꯏꯕ ꯂꯥꯡꯕꯗꯣ ꯐꯖꯅ ꯆꯠꯂꯣ ꯍꯥꯏꯗꯕ꯭ꯔꯣ ꯑꯩꯅ ꯅꯅꯥꯅ ꯅꯊꯨꯅ ꯇꯥꯗꯤꯗꯣ ꯀꯔꯤꯒꯤꯅꯣ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯄꯨꯟꯖꯤꯜꯂ ꯊꯝꯃꯨꯔꯣ ꯄꯨꯟꯕꯤꯔꯣꯅꯦ ꯑꯦꯛꯖꯥꯝ ꯊꯣꯛꯄ ꯍꯧꯖꯤꯛ ꯀꯣꯏꯍꯧꯗꯅ ꯂꯥꯡꯍꯧꯗꯅ ꯀꯔꯝ ꯀꯥꯟꯗ ꯀꯣꯏꯗꯣꯏꯅꯣ ꯑꯗꯨꯒꯤ ꯋꯥꯉꯥꯡꯗꯨꯗꯅꯦ ꯅꯣꯡꯃ ꯑꯩꯅ ꯑꯄꯥꯏꯄꯣꯠꯅ ꯊꯣꯝꯗꯣꯏꯁꯦ ꯑꯩꯁꯨ ꯈꯨꯠ ꯄꯥꯜꯂꯦ ꯌꯥꯝꯕꯨꯡꯗꯨꯅ ꯍꯥꯄꯨ ꯆꯨꯔ ꯂꯩꯕꯗꯣ ꯑꯩꯗꯤ ꯇꯜꯂꯦ ꯃꯄꯥꯟ ꯊꯣꯛꯇꯕꯒꯤ ꯅꯅꯥꯎꯄꯥꯅ ꯃꯤꯔꯛ ꯇꯤꯟꯕꯁꯤꯗ ꯀꯜꯂꯛꯏꯔꯣ ꯅꯕꯨꯛꯆꯦꯟꯗꯣ ꯈꯔ ꯆꯥꯎꯊꯣꯛꯑꯣ ꯄꯛꯇꯕ ꯋꯥ ꯌꯥꯝ ꯉꯥꯡꯀꯅꯨ ꯃꯈꯥ ꯊꯥꯕꯅꯤ ꯀꯥꯏꯅꯒ ꯀꯤꯍꯟꯕꯒꯤ ꯍꯦꯕꯤꯠꯇꯣ ꯊꯥꯗꯣꯛꯑꯣ ꯑꯗꯨ ꯌꯧꯔꯗꯤ ꯏꯌꯥꯝꯕ ꯑꯣꯏꯔꯁꯨ ꯃꯋꯥ ꯂꯧꯗꯦ ꯏꯟꯈꯠꯂꯛꯄꯩ ꯄꯨꯟꯁꯤꯅꯤ ꯅꯨꯡꯉꯥꯏꯅ ꯁꯣꯟꯅꯔꯤꯗꯣ ꯀꯩꯝ ꯈꯪꯉꯝꯃꯣꯏꯅꯦ ꯏꯆꯨ ꯇꯥꯗꯕꯅꯤꯅ ꯏꯆꯟꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯉꯔꯥꯡ ꯀꯩꯀꯩ ꯑꯗꯨ ꯋꯥꯔꯤꯗꯨꯁꯨ ꯍꯣꯔꯦꯟ ꯏꯆꯟꯒ ꯁꯥꯟꯅꯔꯣ ꯁꯥꯟꯅꯒꯦ ꯑꯗꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯀꯩꯒꯤꯅꯣ ꯀꯩꯁꯨ ꯇꯧꯗꯦ ꯇꯧꯗ꯭ꯔꯗꯤ ꯉꯥꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤꯗꯅ ꯉꯥꯟꯕ ꯅꯪ ꯁꯥꯎꯔꯅꯨ ꯑꯩ ꯂꯩꯍꯧꯔꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯣ ꯉꯥꯟꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯊꯤꯕ ꯋꯥꯍꯩ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ ꯏꯀꯥꯏꯕ ꯆꯣꯞꯄ ꯃꯐꯝꯗꯨꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯔꯣꯏ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯏꯊꯛ ꯊꯣꯡꯕ ꯑꯍꯟꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯅꯪꯕ ꯑꯣꯏꯔꯝꯃꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯆꯟꯒꯨꯝꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏꯒꯦ ꯉꯥꯟꯕ ꯐꯔꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯖꯦꯝꯁ ꯅꯣꯏ ꯌꯥꯝꯕꯨꯡꯗꯣ ꯅꯌꯥꯝꯕꯅꯤꯕꯨꯗꯤ ꯅꯌꯥꯝꯕꯅꯤ ꯑꯗꯣ ꯌꯥꯝ ꯊꯤ ꯄꯛꯇ꯭ꯔꯦ ꯃꯁꯥꯒꯤꯅꯤ ꯃꯃꯥ ꯄꯣꯛꯅꯨꯡꯒꯤꯅꯤ ꯄꯛꯇꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯕꯅꯤ ꯄꯛꯑꯣ ꯍꯥꯏꯔꯁꯨ ꯌꯥꯔꯣꯏ ꯍꯥꯄꯨꯅ ꯏꯆꯨꯆꯨꯑꯅ ꯍꯧꯒꯠꯄꯗꯒ ꯑꯃꯨꯛ ꯎꯐꯨꯟꯒ ꯆꯦꯟꯗ꯭ꯔꯣ ꯃꯅꯝꯒ ꯅꯝꯗ꯭ꯔꯕ ꯑꯩꯗꯤ ꯃꯅꯝꯕꯨ ꯆꯦꯜꯂꯝꯗꯧ ꯃꯥꯜꯂꯤꯅꯦ ꯎꯕꯗ ꯗꯥꯎ ꯊꯨꯝꯒ ꯌꯥꯗꯧ ꯃꯥꯟꯗꯦ ꯃꯁꯛꯅꯤꯅ ꯁꯨꯛꯇꯣꯛꯀ ꯁꯨꯛꯆꯤꯟꯒ ꯏꯀꯥꯏ ꯈꯥꯔꯅ ꯅꯣꯡꯃꯥꯡ ꯈꯥꯗꯦꯟ ꯈꯥꯔꯅ ꯈꯪꯗꯦ ꯀꯅꯥ ꯅꯨꯄꯤꯅꯕꯨ ꯌꯥꯕꯤꯗꯣꯏꯅꯣ ꯃꯉꯣꯟꯗꯕꯣ ꯍꯣꯏꯅꯦ ꯅꯨꯄꯤꯅ ꯍꯩꯅꯒꯗꯕ ꯅꯨꯄꯥ ꯅꯠꯇꯦꯅꯦ ꯁꯛꯇꯥꯗꯣ ꯀꯣꯏꯂꯥꯁ ꯊꯥꯗꯕ ꯂꯝꯕꯤꯗꯩ ꯃꯥꯅ ꯍꯦꯟ ꯖꯨꯒꯣꯠ ꯆꯥꯗꯦ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯃꯣꯏꯒꯨꯝꯕ ꯅꯥꯟꯕ ꯍꯩꯇꯕꯁꯤꯡꯁꯦ ꯑꯃꯥꯟꯁꯪꯒꯨꯝꯕ ꯁꯦꯡꯍꯟꯒꯗꯕꯅꯤ ꯌꯥꯔꯦꯍꯦ ꯅꯥꯎꯕ ꯅꯪꯁꯨ ꯃꯤ ꯃꯅꯥꯎꯄꯥꯅꯦ ꯏꯕꯥꯅꯤ ꯃꯅꯥꯎꯄꯥ ꯑꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯍꯥꯏꯕꯕꯣ ꯖꯦꯝꯁꯀ ꯃꯌꯥꯝꯕꯒꯗꯤ ꯌꯥꯝ ꯊꯤ ꯈꯦꯠꯅꯩꯍꯦ ꯀꯩꯅꯣ ꯑꯩꯗꯤ ꯀꯩꯝ ꯍꯥꯏꯖꯗꯦꯀꯣ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯁꯥꯎꯒꯗꯕꯗꯣ ꯑꯩꯗꯤ ꯅꯠꯇꯦꯍꯦ ꯑꯗꯨꯅꯦꯕ ꯌꯥꯝꯕꯨꯡꯅ ꯌꯥꯝꯕꯨꯡ ꯑꯩꯅ ꯑꯩ ꯃꯥꯟꯅꯕ ꯈꯛ ꯌꯥꯔꯣꯏ ꯋꯥꯎ ꯍꯥꯄꯨꯅ ꯍꯥꯄꯨ ꯑꯣꯐꯤꯁꯔꯅ ꯑꯣꯐꯤꯁꯔ ꯃꯥꯟꯅꯕ ꯈꯛ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯌꯥꯝꯕꯨꯡꯅ ꯌꯥꯝꯕꯨꯡꯆꯥꯅ ꯌꯥꯝꯕꯨꯡꯆꯥ ꯃꯥꯟꯅꯕ ꯈꯛ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯖꯦꯝꯁꯇꯤ ꯍꯤꯔꯣ ꯃꯌꯥꯝꯒꯤ ꯌꯥꯝꯕꯨꯡꯆꯥ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗꯤ ꯖꯦꯝꯁꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯨ ꯊꯣꯛꯑꯦ ꯑꯩꯗꯤ ꯂꯥꯡꯈꯤꯅꯤ ꯀꯣꯏꯈꯤꯅꯤ
ꯅꯩꯈꯤꯅꯤ ꯁꯦꯟ ꯄꯥꯏꯗ꯭ꯔꯁꯨꯅꯦ ꯆꯃꯣꯠ ꯆꯃꯣꯠꯇꯤ ꯂꯩꯔꯨꯍꯦ ꯍꯦꯔꯣ ꯖꯦꯝꯁ 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 RK Jamesꯅ ꯅꯩꯔꯦꯅꯦ ꯁꯤꯗꯤ ꯃꯩ ꯇꯥꯔꯦ ꯍꯦ 나빠 짜게는 공이로 따닝데 나빠 짜게는 공이로 따닝데 까리노 티가 발밤 날 밤부터 강들어 짬바 싱이다 싱들아 깐다들어 까리노 당당 알고 개도게 고로 빡콩콩 ngasi 이나군 백이 마사 가완 다다 뽑빠진 것이 눅둠진 톰들라가 하독 받아라 에 토막간 남다 그런 공님은 그또 띵나바 톰들 뻥간바 따야르네 강대 자리 티 발바네 발바 강대바 짬바도 싱이다 싱들아 ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕꯁꯦ ꯃꯌꯥꯝ ꯉꯥꯏꯕ ꯀꯩꯗꯧꯒꯦ ꯁꯤꯅꯤ ꯄꯥꯈꯣꯡ ꯃꯈꯣꯡꯒꯤꯗꯣ ꯀꯩꯒꯤꯅꯣ ꯁꯤꯅꯤ ꯌꯥꯔꯦ ꯀꯥꯈꯠꯂꯣ ꯂꯥꯎ ꯅꯈꯨꯠ ꯑꯗꯥꯝ ꯁꯥꯡꯉꯤꯗꯣ ꯂꯥꯝ ꯐꯪꯗ꯭ꯔꯣ ꯆꯠꯁꯤ ꯂꯥꯎ ꯐꯪꯗ꯭ꯔꯦ ꯈꯨꯠꯁꯦꯀꯣ ꯁꯥꯡꯃꯟꯗꯅ ꯂꯥꯝꯕꯒ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ ꯊꯧꯔꯣ ꯑꯉꯥꯎ ꯐꯩꯗꯧꯅ ꯅꯨꯡꯗꯨꯡ ꯃꯇꯝꯗ ꯍꯨꯟꯇꯣꯛꯑꯝꯃꯣ ꯍꯣꯔꯣꯟ ꯌꯥꯝ ꯈꯣꯡꯅꯤꯡꯕ ꯅꯈꯨꯠꯇꯣ ꯊꯤꯗꯦꯛꯀꯦ ꯇꯧꯕ ꯁꯤꯗ ꯑꯦ ꯃꯁꯤꯗꯤ ꯉꯔꯥꯡ ꯅꯣꯡꯗꯥꯔꯌꯥꯝꯕꯅ ꯄꯤꯕ ꯆꯠꯈꯤꯕ ꯄꯣꯠꯇꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯀꯩꯅꯣ ꯂꯧꯊꯣꯛꯏꯗꯣ ꯄꯔꯐ꯭ꯌꯨꯝ ꯀꯩꯗꯧꯗꯣꯏꯕ ꯑꯗꯨꯅ ꯄꯤꯁ ꯄꯤꯁ ꯀꯥꯞꯁꯟꯒꯦ ꯇꯧꯕ ꯑꯩꯅ ꯇꯤ ꯆꯥꯝꯃꯛꯄꯗꯣ ꯁꯦꯡꯉꯛꯇ꯭ꯔ ꯃꯥꯜꯂꯦꯕ ꯑꯝꯇ ꯑꯥꯏ ꯀꯥꯞꯈꯤꯕꯁꯦ ꯍꯥꯞꯆꯜꯂꯣ ꯃꯤꯗ ꯄꯤꯅꯕꯅꯦ ꯍꯥꯏꯕ ꯀꯗꯥꯁꯤꯗꯤ ꯄꯔꯐ꯭ꯌꯨꯝ ꯄꯤꯕ ꯊꯨꯡꯅꯗꯕꯅꯦꯕ ꯄꯤꯔꯨꯅꯣꯃꯦ ꯅꯪꯒꯤ ꯄꯣꯠꯁꯤꯅ ꯃꯆꯣꯏ ꯇꯥꯔꯦ ꯇꯧꯔꯤꯁꯤ ꯈꯔ ꯃꯆꯨ ꯃꯃꯦꯟ ꯐꯖꯕ ꯆꯦꯔꯪꯅꯒ ꯌꯣꯝꯃꯒ ꯄꯤꯔꯗꯤ ꯐꯒꯗꯕ ꯁꯤꯗꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯄꯣꯠꯀ ꯂꯪꯊꯣꯛꯄꯒꯤ ꯄꯨꯕꯗꯣ ꯃꯥꯜꯂꯦꯗ ꯅꯇꯨꯗ ꯄꯤꯕꯩꯕꯨ ꯐꯖꯗ꯭ꯔꯦꯕꯣ ꯁꯤꯗꯤꯕꯨ ꯍꯩ ꯀꯨꯆꯨꯗꯨꯒ ꯄꯛꯆꯩꯕꯣ 이전두디 퉁나들어서 야이컨버기라 parfum 갑질래 시다 쪼이자이너라바 삼랑가 마드는 뿜지나 ꯃꯁꯤ ꯄꯨꯝꯕ ꯃꯗꯨꯏ ꯅꯨꯡꯗꯥꯏꯔꯦꯝꯕ ꯍꯣꯃꯣ ꯑꯗꯨꯝ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯃꯉꯣꯟꯗ ꯁꯤꯟꯅꯕ ꯊꯕꯛꯁꯤꯃ ꯑꯃꯠꯇ ꯖꯣꯒ ꯆꯥꯗꯝ ꯀꯔꯝ ꯀꯥꯟꯗꯕꯨ ꯆꯥꯗꯣꯏꯅꯣ ꯈꯪꯗꯦ ꯑꯣꯏꯔꯣꯏꯌꯦ ꯃꯄꯨꯟꯁꯤꯗꯣ ꯑꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔ ꯂꯩꯔꯗꯝꯅꯤ ꯃꯥ ꯏꯆꯟꯒꯨꯝꯕꯤ ꯑꯃꯅ ꯏꯀꯥꯏꯕ ꯄꯤꯔꯛꯏ ꯀꯥꯏ ꯄꯛꯇꯕꯅ ꯃꯗꯨ ꯃꯤꯗꯣ ꯀꯔꯝ ꯀꯥꯟꯗ ꯄꯛꯂꯛꯇꯣꯏꯅꯣ ꯈꯪꯗꯦ ꯄꯛꯀꯦꯗ ꯄꯛꯑꯣꯏꯒꯦꯔꯥ ꯅꯪꯗ ꯄꯛꯅꯕ ꯇꯧꯁꯤꯅ ꯏꯕꯨꯡꯉꯣ ꯃꯤ ꯅꯣꯛꯅꯕꯤꯔꯨꯅꯨ ꯅꯣꯡꯅꯕ ꯅꯠꯇꯤꯌꯦ ꯀꯩꯗꯥꯗꯨꯕꯨꯕ ꯃꯥꯒꯤ ꯀꯩꯗꯥꯒꯦꯔꯥ ꯀꯩꯗꯥꯔꯣꯏꯒꯦꯔꯥ ꯅꯪ ꯀꯩꯒ ꯆꯠꯃꯤꯟꯅꯒꯗꯧꯔꯦꯗꯅ ꯃꯤ ꯀꯣꯊꯔꯛꯑꯅꯨ ꯌꯥꯔꯦ ꯅꯔꯥꯏꯕꯛꯇ ꯐꯔꯕꯅꯤ ꯐꯅꯤ ꯅꯪꯗꯤ ꯐꯠꯇ꯭ꯔꯗꯤ ꯐꯖ ꯂꯩꯔꯝꯃꯤꯅꯦ ꯍꯧꯕꯗꯒ ꯊꯤꯗꯨꯒ ꯍꯥꯏꯔꯒ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤꯒ ꯀꯩꯝ ꯍꯥꯏꯔꯝꯗꯅ ꯂꯥꯛꯏꯅꯦ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯁꯨ ꯂꯦꯝꯕ ꯇꯝꯃꯤꯅꯦ ꯅꯪꯅꯕ ꯅꯪꯗꯤ ꯎꯔꯥꯎ ꯊꯔꯥꯎꯔꯒꯅ ꯍꯦꯟꯅ ꯄꯛꯆꯩ ꯏꯕꯦꯝꯃ ꯁꯥꯔꯒ ꯃꯆꯨ ꯃꯃꯦꯟ ꯈꯔ ꯊꯣꯛꯂꯛꯄꯁꯤꯗ ꯑꯩꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯔꯤꯅꯦ ꯊꯤꯔꯝꯃꯒꯗꯤ ꯊꯦꯡꯐꯥꯎ ꯊꯦꯡꯉꯝꯃꯔꯣꯏꯗꯕꯅꯦ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ ꯏꯃꯨꯡꯗ ꯂꯣꯏ ꯂꯩꯔꯝꯅꯤ ꯄꯥꯕꯨꯡꯕꯨꯗꯤ ꯀꯩꯊꯦꯜ ꯆꯠꯈꯤꯕꯅꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏ ꯍꯪꯉꯛꯏꯁꯤꯅ ꯗꯥꯉꯥꯟꯕꯒ ꯗꯥꯇꯌꯥꯟꯒ ꯂꯥꯛꯑꯣꯋꯦ ꯃꯥꯗꯤ ꯀꯩꯗꯧ ꯂꯥꯛꯏꯕ ꯈꯪꯗꯦ ꯀꯩꯀꯩꯅꯣ ꯍꯥꯏꯅꯧꯂꯣ ꯗꯥꯇꯌꯥꯟꯅ ꯅꯪ ꯀꯧꯊꯣꯛꯆꯣꯅ ꯂꯥꯛꯏꯅꯦ ꯑꯁ ꯑꯩ ꯃꯥꯒ ꯎꯅꯔꯒ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯇꯧ ꯃꯥꯜꯂꯦ ꯌꯥꯝꯕꯨꯡꯒꯤ ꯃꯇꯧꯗꯨꯒ ꯁꯥꯎꯔꯁꯨ ꯑꯩꯒꯤ ꯈꯔ ꯀꯜꯂꯨꯒꯗ꯭ꯔꯒꯦ ꯊꯣꯡꯒꯥꯟꯗ ꯁꯨꯝ ꯂꯦꯞꯄ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯨꯗꯥꯏ ꯈꯪꯉꯛꯑꯗꯤ ꯃꯤ ꯋꯥ ꯇꯥꯔꯅꯤ ꯑꯩꯁꯨ ꯁꯅꯥꯊꯣꯏꯁꯨ ꯆꯠꯊꯣꯛꯄꯒ ꯑꯝꯇ ꯌꯥꯔꯔꯣꯏ ꯁꯦꯕꯥ ꯀꯩꯀꯩꯅꯣ ꯈꯔ ꯍꯥꯏꯅꯧ ꯂꯥꯛꯑꯣ ꯑꯁ ꯑꯩꯗꯤ ꯅꯨꯡꯁꯤꯖꯦ ꯅꯨꯡꯁꯤꯖꯩꯕꯣ ꯑꯩꯗꯤꯅꯦꯀꯣ ꯆꯦꯛꯈꯥꯏꯒꯩ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤꯅꯤ ꯃꯥꯒ ꯑꯩꯒ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯝꯃꯗꯤꯕꯣ ꯑꯁ ꯀꯌꯥꯗꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ ꯀꯣꯂꯦꯖꯁꯦ ꯅꯪꯕꯨ ꯇꯝꯈꯠꯂꯛꯀꯅꯤꯀꯣ ꯑꯃꯨꯛ ꯑꯁ ꯑꯩ ꯌꯥꯝ ꯆꯛꯆꯩꯗ ꯇꯥꯅꯤꯡꯗꯦꯗ ꯇꯥꯌꯜ ꯅꯪ ꯗꯨꯝ ꯇꯥꯅꯤꯡꯗꯦꯕꯨ ꯏꯕꯨꯡꯉꯣ ꯇꯥꯌꯜ ꯅꯪꯒꯤ ꯅꯆꯤꯟꯁꯤꯗꯤ
ꯆꯤꯟꯅꯤ ꯆꯤꯟꯅꯤ ꯀꯩꯅꯣ ꯆꯤꯟ ꯁꯤꯀꯣ ꯃꯤꯆꯤꯟ ꯇꯜꯂꯤꯌꯦ ꯑꯣꯏꯕ ꯇꯟꯕ꯭ꯔꯣ ꯅꯨꯡꯁꯤꯌꯦ ꯅꯪꯁꯨ ꯊꯣꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯆꯠꯊꯣꯛꯑꯦ ꯁ꯭ꯋꯥꯏꯗ ꯈꯪꯉꯤ ꯆꯥꯕꯤꯁꯤꯗꯤ ꯗꯥꯇꯦꯌꯥ ꯍꯥꯎꯅꯦ ꯅꯪꯁꯦ ꯅꯃꯥꯏꯒ ꯑꯝꯇ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯣ ꯃꯥꯏ ꯄꯥꯜꯂꯤꯁꯤꯗꯤ ꯀꯩꯅꯣ ꯃꯥꯏꯁꯦ ꯄꯥꯜꯂꯝꯗ꯭ꯔꯗꯤ ꯏꯀꯥꯏꯕꯗꯣ ꯈꯪꯒꯗꯕ ꯃꯥꯏꯁꯦ ꯄꯥꯜꯂꯕꯅꯤ ꯏꯀꯥꯏꯕꯗꯣ ꯈꯪꯗ꯭ꯔꯦ ꯅꯃꯥꯏꯅꯦꯅ ꯑꯩ ꯃꯥꯏꯅ ꯀꯩꯗꯧꯔꯕ ꯑꯩ ꯃꯥꯏꯅ ꯀꯩꯗꯧꯔꯕ ꯐꯖꯩ ꯍꯥꯏꯕ ꯑꯩ ꯐꯖꯩ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯐꯖꯕ ꯀꯅꯥꯝꯇ ꯂꯩꯄꯣꯠꯇꯦ ꯀꯩꯅꯣ ꯁꯦ ꯀꯨꯆꯨꯁꯦ ꯅꯨꯡꯁꯥ ꯌꯥꯎꯗ꯭ꯔꯗꯤ ꯁꯦ ꯉꯧꯗꯦ ꯑꯌꯥꯛꯄ ꯃꯆꯨꯅ ꯑꯩꯉꯣꯟꯗ ꯇꯥꯡꯖꯕ ꯃꯇꯝꯗ ꯏꯀꯥꯏꯖꯔꯤꯝꯅꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤꯀꯣ ꯅꯥꯆꯣꯝꯒ ꯑꯁ ꯆꯤꯜꯂꯝꯃꯣꯏꯗ ꯑꯩꯉꯣꯟꯗ ꯑꯁꯣꯏꯕ ꯑꯝꯇ ꯌꯥꯎꯗꯦ ꯀꯩꯅꯣ ꯁꯤ ꯃꯥꯏ ꯈꯤꯇꯪꯅꯤ ꯌꯦꯡꯕ ꯌꯥꯗꯕꯒꯤ ꯋꯥꯅꯤꯗ ꯏꯁ ꯀꯩꯅꯣ ꯁꯛꯇꯥꯁꯤꯗꯤ ꯀꯩꯒꯤꯅꯣ ꯃꯌꯥꯝꯁꯦ ꯅꯪꯅ ꯂꯪꯊꯣꯛꯑꯦ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ ꯑꯩ ꯍꯥꯏꯁꯦ ꯑꯣ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩꯅ ꯄꯤꯕ ꯄꯣꯠꯁꯦ ꯊꯧꯑꯣꯏꯗꯦ ꯅꯠꯇ꯭ꯔꯥ ꯑꯦ ꯂꯧꯗ ꯂꯥꯛꯇ ꯌꯥꯔꯣꯏ ꯅꯪꯒꯤꯗꯤ ꯇꯝꯈ꯭ꯔꯕ ꯄꯣꯠꯅꯤ ꯊꯧꯑꯣꯏꯅꯀꯣ ꯌꯥꯝ ꯋꯥꯅ ꯁꯦꯜ ꯇꯞꯇꯥꯏ ꯇꯤꯡꯒꯩꯅꯤ ꯂꯩꯔꯤꯁꯦ ꯑꯩꯅ ꯅꯪ ꯃꯔꯨ ꯑꯣꯏꯅ ꯂꯧꯔꯒ ꯅꯪꯅ ꯇꯧꯗ ꯌꯥꯕ꯭ꯔꯣ ꯍꯥ ꯇꯧꯅꯨ ꯑꯗꯨꯝꯕ ꯂꯝ ꯍꯦꯟꯒꯅꯨ ꯅꯨꯡꯗꯥꯡꯔꯦ ꯃꯁꯨ ꯏꯀꯥꯏꯗꯅ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯠꯂ ꯂꯩꯍꯧꯔꯦ ꯑꯁꯤ ꯃꯃꯜ ꯇꯥꯡꯕ ꯉꯥꯛꯇꯅꯦ ꯑꯍꯣꯡꯕ ꯄꯣꯠ ꯑꯝꯇ ꯌꯥꯎꯗꯦ ꯚꯦꯂꯦꯟꯇꯥꯏꯟ ꯅꯨꯃꯤꯠꯀꯤ ꯃꯤꯁꯨ ꯄꯤꯅꯩꯌꯦꯅ ꯅꯪꯒꯤꯁꯨ ꯊꯑꯣꯏ ꯂꯩꯔꯛꯏꯅꯦ ꯊꯑꯣꯏꯒꯤ ꯏꯃꯥꯗꯩꯅ ꯁꯦꯟ ꯍꯨꯔꯥꯜꯂ ꯂꯩꯔꯤꯁꯦ ꯂꯧꯗ ꯂꯥꯛꯇꯒ ꯌꯥꯔꯣꯏꯍꯦ ꯁꯦ ꯂꯧꯁꯜꯂꯣ ꯂꯧꯁꯜꯂꯣ ꯍꯥꯏꯕꯅꯦ ꯑꯣ ꯂꯧꯔꯔꯣꯏ ꯐꯔꯦ ꯀꯩꯅꯣ ꯂꯧꯗꯨꯁꯨ ꯀꯩꯝ ꯀꯥꯏꯗꯦꯅ ꯅꯪ ꯀꯌꯥꯝ ꯆꯥꯎꯕ ꯃꯤ ꯑꯣꯏꯗꯅ ꯍꯥꯏꯖꯟ ꯍꯣꯟꯖꯗꯣꯏꯕ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯣꯏ ꯃꯁꯤꯃꯁꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯑꯩꯗꯧꯅ ꯅꯄꯨꯟꯁꯤꯗ ꯃꯁꯤꯒꯨꯝꯕ ꯈꯨꯗꯣꯜꯁꯦ ꯀꯅꯥꯝ ꯄꯤꯔꯣꯏ ꯍꯦꯛ ꯄꯤꯔꯛꯑꯕ ꯏꯉꯛꯁꯤ ꯀꯛꯆꯧ ꯏꯁ ꯃꯨꯛꯇꯅꯒꯁꯨ ꯇꯧꯔꯤ ꯅꯪꯕꯨ ꯀꯩꯗ ꯌꯦꯡꯉꯒ ꯂꯧꯈꯠꯅꯤꯡꯉꯥꯏ ꯌꯥꯎꯒꯦ ꯑꯗꯨ ꯌꯥꯒꯗ꯭ꯔꯥ ꯂꯣꯏꯅꯕ ꯋꯥꯅꯤ ꯌꯥꯗ꯭ꯔꯕꯅ ꯕꯦꯔꯥ ꯂꯩꯇꯦ ꯅꯌꯨꯝꯒ ꯄꯥꯜꯂꯨꯅ ꯍꯦꯟꯅ ꯅꯪꯁꯨ ꯅꯪ ꯑꯄꯥꯝꯕ ꯑꯩꯁꯨ ꯑꯩ ꯑꯄꯥꯝꯕ ꯃꯁꯤꯗꯩꯗꯤ ꯍꯟꯅ ꯌꯦꯡꯕꯤꯗꯧꯕ ꯉꯥꯟꯕꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯅꯨꯄꯤꯒꯤ ꯃꯈꯥ ꯊꯥꯔꯒ ꯀꯣꯏꯗꯧ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯈꯪꯉꯦꯗꯅ ꯅꯪꯒꯤ ꯅꯑꯣꯡ ꯂꯝꯆꯠꯇꯨ ꯅꯨꯄꯥ ꯀꯌꯥꯝꯇꯅ ꯄꯥꯝꯃꯣꯏꯅꯦ ꯌꯥꯝ ꯆꯦꯛꯁꯤꯟꯕꯒ ꯁꯥꯔꯗꯅ ꯑꯗꯨ ꯌꯥꯗꯦ ꯑꯗꯨ ꯇꯧꯗꯦꯒ ꯑꯗꯨꯅ ꯆꯩꯅꯤ ꯑꯗꯨꯅ ꯐꯨꯅꯤꯒ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯗ ꯄꯣꯛꯑꯗꯤ ꯅꯃꯥ ꯅꯄꯥꯗ ꯀꯣꯜꯂ ꯂꯩꯌꯨ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯅꯨꯄꯥ ꯀꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯡꯗꯣ ꯇꯥꯗ꯭ꯔꯣ ꯔꯦꯁꯇꯨꯔꯦꯟ ꯆꯪꯕꯒꯤ ꯍꯣꯇꯦꯜ ꯆꯪꯕꯒꯤ ꯂꯝꯂꯥꯞꯅ ꯆꯠꯃꯤꯟꯅꯕꯁꯤꯡꯗꯣ ꯎꯗ꯭ꯔꯣ ꯑꯝ ꯇꯥꯗ꯭ꯔꯕ ꯌꯥꯔꯦꯗ ꯇꯣꯛꯑꯣꯕ ꯑꯁ ꯑꯗꯨꯃꯥꯏ ꯀꯅꯥꯅ ꯉꯥꯡꯅꯒꯦ ꯃꯥ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕ꯭ꯔꯕ ꯍꯣꯏꯑꯕ ꯑꯗꯨ ꯆꯨꯝꯅ ꯉꯥꯡꯅꯧꯕ ꯑꯁ ꯆꯨꯝꯅ ꯉꯥꯡꯉꯩꯁꯤ ꯀꯩꯅꯣ ꯃꯥꯒ ꯍꯦꯛ ꯈꯪꯅꯔꯛꯄꯗꯩ ꯉꯁꯤ ꯐꯥꯎꯗ ꯏꯕꯥꯅꯤ ꯅꯪꯒ ꯐꯝꯃꯤꯟꯅꯕꯁꯦ ꯂꯦꯝꯖꯕꯤ ꯁꯥꯗꯅ ꯑꯔꯦꯝꯕꯤ ꯁꯥꯗꯅ ꯃꯥꯁꯦ ꯑꯩꯅ ꯃꯥꯡꯍꯟꯗꯧꯕꯗꯣ ꯉꯥꯏꯔꯦꯅꯦ ꯄꯛꯇꯕꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯅ ꯁꯨꯝ ꯀꯣꯏꯅꯕꯩ ꯋꯥꯅꯤ ꯌꯥꯔꯦꯗ ꯂꯦꯞꯄꯣꯗ ꯂꯦꯞꯄꯦ ꯌꯥꯔꯦ ꯂꯦꯞꯄꯦ ꯄꯨꯡꯂꯦꯞ ꯂꯦꯞꯄꯦ ꯀꯔꯤꯒꯤ ꯈꯨꯗꯣꯜ ꯑꯁ ꯇꯜꯂꯤ ꯑꯋꯣꯏꯕꯕꯨ ꯑꯩꯒ ꯈꯪꯅꯔꯤꯕꯁꯦ ꯌꯥꯝꯕꯨꯡꯒꯔꯣ ꯅꯠꯇ꯭ꯔꯒ ꯗꯥꯉꯥꯟꯕꯒꯔꯣ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯑꯣꯏꯔꯕꯁꯨ ꯃꯤ ꯊꯥꯔꯛꯄꯒꯤ ꯃꯍꯨꯠꯇ ꯅꯪ ꯅꯁꯥ ꯂꯥꯛꯇꯨꯅ ꯈꯨꯗꯣꯜꯗꯣ ꯂꯪꯁꯜꯂꯝꯕꯁꯨ ꯑꯩ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯔꯝꯒꯗꯕꯅꯤ ꯃꯃꯜ ꯌꯥꯝꯕ ꯑꯇꯥꯡꯕ ꯈꯨꯗꯣꯜꯅ ꯅꯨꯄꯤ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯍꯦꯛꯇ ꯄꯦꯜꯍꯟꯒꯅꯤ ꯍꯥꯏꯕꯗꯤ ꯂꯥꯜꯂꯣꯏꯗ꯭ꯔꯥꯅꯦ ꯄꯤꯗ꯭ꯔꯃꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤ나 ꯑꯩꯁꯦ ꯏꯃꯥ ꯏꯄꯥ ꯀꯣꯜꯂꯒ ꯂꯩꯖꯔꯒꯦ ꯅꯪꯒ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯟꯅꯔꯔꯣꯏꯁꯤ ꯔꯦꯁꯇꯨꯔꯦꯟ ꯆꯪꯃꯤꯟꯅꯕ ꯌꯥꯕ ꯍꯣꯇꯦꯜꯗ ꯂꯦꯛꯃꯤꯟꯅꯕ ꯌꯥꯕ ꯂꯥꯞꯅ ꯀꯣꯏꯃꯤꯟꯅꯕ ꯌꯥꯕ ꯅꯛꯅ ꯐꯝꯃꯤꯟꯅꯕ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯅ ꯀꯣꯏꯕꯤꯔꯨꯔꯣ ꯁꯛꯁꯨ ꯐꯖꯕꯅꯤꯅ ꯅꯨꯄꯤꯁꯨ ꯀꯩꯁꯨ ꯋꯥꯠꯂꯝꯃꯣꯏ ꯅꯪꯗꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯈꯤꯅꯤ ꯅꯠꯇ꯭ꯔꯥꯅꯦ ꯁꯦꯜꯁꯨ ꯗꯃꯥꯗꯃ ꯄꯥꯏꯕꯅꯤꯅ ꯑꯩꯗꯤ ꯁꯤꯠꯂꯔꯣꯏꯗꯕꯅꯤ ꯂꯩꯕꯤꯍꯧꯔꯣ
ꯂꯨꯍꯣꯡ ꯅꯨꯃꯤꯠꯇꯨꯗꯗꯤ ꯃꯍꯨꯠ ꯊꯥꯕꯤꯔꯨꯅꯨꯀꯣ ꯏꯌꯣꯟ ꯑꯣꯟꯅꯅꯤ 이천! 이천! 아이코네! ngàn bấy bộ nát tay phụ tay cha đờ bộ cái số làn đờ bộ ngang chỉ làn bắt ta liền nâng ibu Krishna nara asli la sana badi lai ubi sana bani bo nang di lai maksud nate kupang na namai da thabi dam diri do phara bani bo nang di ke shukai blai ti chara sala chu dum nang di longkin warang da june nang an pi ma gari da pa pu gi kai shukan te ba ha yeng oba nupi ma sa da pang ba sira ga dang na nupi du ga lang to ura ga irang to ru ga nang na asum ba muk sa ri ne ba as ibu nang ji di lau khung dana bo ati ba wai ga haidana masida restaurant ga pali dun kamai toino ai som du da aba ngamak ta basidi nang na tau sa ba ma nusia nusia Trần Thôi, Trần Thôi, lấy tới ra này đi bỏ, tao là sao lúc bỏ? Mà, nói là bỏ, là ổ, các khá lộ, thì tập hầm bài đi nó ngài rồi, anh phát lộc thô kì có. Trần đi bỏ ra bỏ, anh nó bỏ hai khi đủ bụ. 이천도 당한마가 똑내라 말해. 예, 그이게. 당한마가 똑내리 이천도 두두기 누시나 간나 태모리. 아이고나 하나 하이드리 그이기노 누가? 아스 나랑이 와니 봐. 마나 마투나 비자퇴. 아두가 벨란타이나 미투다. 아두가 양봉농다 렘바다네. 기우 카라피. 이천나 사우드나 랑가이라바. 아두기 엄토이바 로이레. ꯅꯌꯨꯝ ꯄꯥꯟꯕ ꯈꯔꯒ ꯈꯣꯠ ꯑꯩꯉꯣꯟꯗꯕꯨ ꯑꯣꯏꯔꯝꯃꯗꯤ ꯑꯄꯥꯏꯄꯣꯠꯅ ꯃꯃꯥꯏꯗꯨꯗ ꯊꯣꯡꯒꯗꯕꯅꯦ ꯃꯁꯛ ꯁꯛꯇꯥꯃꯛꯅꯦ ꯍꯦꯟꯃꯟꯗ꯭ꯔꯣ ꯃꯥꯁꯨ ꯅꯣꯏ ꯅꯃꯥꯡꯗ ꯅꯃꯥꯟꯅꯕꯤꯗꯨ ꯂꯥꯛꯆꯍꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯀꯥꯏꯗꯅꯣ ꯀꯔꯥꯏꯗꯅꯣ ꯍꯣ ꯇꯥꯔꯤꯕ꯭ꯔꯣ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯒꯩ ꯍꯦꯛꯇ ꯆꯠꯇꯣꯏ ꯍꯣꯠꯅꯩꯌꯦꯕ ꯑꯗꯩ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯑꯅꯤ ꯌꯨꯅꯝꯃꯣ ꯀꯩꯌꯣ ꯅꯨꯡꯁꯤꯕ ꯁꯥꯗꯅ ꯏꯁꯩꯒ ꯁꯛꯇꯅ ꯆꯥꯛ ꯀꯩꯂꯛꯑꯅꯤ ꯈꯪꯅꯤ ꯉꯁꯤꯗꯤ ꯅꯨꯄꯥ ꯐꯣꯏꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯌꯨ ꯊꯛꯇ ꯊꯛꯂꯛꯑꯣꯕ ꯐꯨꯅꯤ ꯃꯁꯤꯗꯤꯕ ꯅꯨꯄꯤ ꯅꯪ ꯑꯗꯨꯃꯥꯏꯅꯒ ꯏꯁꯧ ꯂꯥꯡꯕ ꯍꯩꯔꯕꯣ ꯊꯥꯕꯨ ꯊꯥꯖꯔꯨꯗ꯭ꯔꯦꯅꯦ ꯑꯩꯗꯤ ꯍꯣ ꯃꯧꯅꯦ ꯑꯩꯁꯦ ꯅꯣꯏꯁꯦ ꯍꯌꯦꯡꯋꯥꯏ ꯈꯪꯉꯛꯈꯤꯅꯤ ꯁꯥꯎꯅꯤꯡꯕꯗꯣ ꯗꯥꯏ ꯐꯕꯅꯗꯤ ꯅꯪꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯋꯦꯅ ꯃꯤꯅ ꯍꯥꯏꯅꯩꯗ ꯑꯩ ꯅꯨꯄꯤꯅꯤꯅꯦ ꯅꯨꯡꯁꯤꯕꯤ ꯍꯜꯂꯣ ꯄꯥꯃꯨꯕꯤ ꯅꯪ ꯍꯜꯂꯛꯇꯣ ꯀꯌꯥꯝ ꯋꯥꯠꯂꯤ ꯍꯜꯂꯛꯀꯗꯧꯔꯦ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯃꯤꯅꯠ ꯀꯌꯥ ꯐꯥꯎ ꯃꯅꯨꯡꯗ ꯌꯧꯔꯛꯄ ꯉꯝꯅꯤ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ 11:30 ꯇꯥꯔꯦ ꯑꯣ 12 ꯐꯥꯎꯀꯤ ꯃꯅꯨꯡꯗ ꯌꯧꯔꯛꯑꯒꯦ
ꯌꯧꯔꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯔꯥꯛꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯈꯜꯂꯣ ꯊꯣꯏ ꯊꯣꯏ ꯍꯜꯂꯣ ꯊꯣꯏ ꯑꯩ ꯆꯠꯂꯒꯦ ꯁꯥꯎꯅꯨ ꯃꯔꯨꯞ ꯑꯩꯒꯤ ꯊꯣꯏꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯥꯝꯃꯨꯅ ꯏꯅꯥꯛꯇ ꯊꯝꯖꯕꯅꯤ ꯁꯥꯎꯅꯨꯀꯣ ꯑꯩ ꯆꯠꯂꯦ ꯆꯠꯈꯤꯅꯤ ꯃꯁꯤ ꯉꯥꯎꯋꯦ ꯀꯩꯗꯧꯔꯦ ꯅꯣꯏꯗꯨꯅ ꯃꯔꯨꯞ ꯌꯥꯏꯐꯕꯅ ꯃꯥꯅ ꯂꯨꯅ ꯇꯧꯖꯕꯁꯤ ꯎꯕꯁꯤꯗ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯅꯤꯡꯉꯤꯕꯅꯤꯅꯦ ꯑꯁ ꯃꯥꯏ ꯃꯇꯧ ꯇꯝꯖꯩꯕꯣ ꯑꯣ ꯑꯩꯈꯣꯏꯅꯤꯒꯤ ꯂꯥꯏꯕꯛꯁꯦ ꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯧ ꯂꯩꯃꯤꯟꯅꯧ ꯇꯝꯃꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯅꯤ ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯁꯦꯝꯅꯕ ꯀꯣꯏꯅ ꯊꯥꯗꯔꯒꯦ ꯑꯩꯗꯤ ꯍꯟꯗꯛꯇꯤ ꯒ꯭ꯔꯤ ꯒ꯭ꯔꯤ ꯇꯥꯗꯕꯅꯤ ꯉꯥꯟꯕꯒ ꯂꯥꯞꯅꯔꯤꯉꯩꯁꯤꯗ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅꯅꯦ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯔꯗꯧꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯅꯪꯒꯤꯗꯃꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯦꯞꯀꯅꯤ ꯂꯦꯞꯁꯨ ꯂꯦꯞꯄꯤꯗꯅ ꯊꯣꯏ 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 ꯍꯩꯃꯥ ꯃꯤ ꯂꯣꯏ ꯇꯥꯕ ꯇꯥꯔꯦ ꯊꯣꯏ ꯑꯩ ꯂꯥꯛꯑꯦ ꯗꯗꯥ ꯂꯥꯛꯑꯦ ꯅꯨꯡꯁꯤꯕꯤ ꯗꯗꯥ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯌꯥꯔꯦ ꯇꯞꯅ ꯆꯤꯡꯉꯣꯃꯦ ꯊꯣꯏ 여보 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 ꯅꯪꯁꯤ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯏꯅꯥꯎꯕ ꯑꯉꯥꯡ ꯑꯗꯨꯛ ꯑꯣꯏꯅ ꯊꯛꯆꯤꯟ ꯆꯥꯁꯤꯟꯗꯅ ꯅꯣꯡꯉꯥꯟꯗꯣꯔ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯕ 누가 하면서니 마우 때문에 그냥 양보 ꯅꯣꯡꯃ ꯆꯪꯈ꯭ꯔꯣ ꯆꯪ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯑꯣ ꯃꯖꯥꯏ ꯏꯕꯨꯡꯉꯣꯅꯅꯦꯀꯣ ꯃꯤꯠ ꯎꯏꯁꯤꯟꯅꯤꯡꯉꯥꯏꯗꯩ ꯂꯥꯛꯆꯔꯕꯅꯤ ꯂꯥꯛꯑꯣ ꯃꯅꯨꯡ ꯆꯪꯁꯤꯜꯂꯛꯑꯣ ꯑꯁ ꯅꯨꯡꯗꯥꯏꯔꯦꯝꯕ ꯅꯪꯁꯤꯕꯨ ꯕꯥꯃꯣꯟ ꯑꯣꯏꯅ ꯄꯣꯛꯆꯔꯝ ꯇꯥꯔꯗꯤ ꯄꯛꯆꯒꯗꯕꯅꯤꯕꯣ ꯉꯟꯇꯥꯅꯒ ꯍꯧꯒꯠꯇꯅ ꯍꯥ ꯂꯥꯏꯊꯧꯒꯟ ꯇꯧꯗꯅ ꯃꯁꯤꯗ ꯆꯟꯗꯣꯟ ꯆꯋꯥ ꯀꯇꯧ ꯆꯕꯥꯛ ꯆꯕꯥꯛ ꯊꯤꯡꯖꯤꯜꯂꯒ ꯃꯁꯤꯗ ꯄꯛꯆꯅꯤꯕꯣ ꯅꯪ ꯈꯥꯕꯩ ꯆꯦꯒꯛꯀ ꯄꯥꯏꯗꯅ ꯃꯁꯤꯗ ꯎꯁꯣꯞ ꯃꯦꯂꯥꯗꯒ ꯎꯇꯤ ꯄꯀꯣꯔꯥ ꯁꯪꯒꯣꯝꯈꯦꯔ ꯀꯥꯏꯅ ꯀꯧꯅꯗꯣꯏ ꯃꯌꯥꯝꯁꯤꯗꯤꯕꯣ ꯑꯁ ꯑꯃꯨꯛ ꯇꯣꯏꯕ ꯃꯃꯤꯡ ꯆꯠꯅꯤꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯅꯨꯡꯗꯥꯏꯔꯦꯝꯕ ꯁꯔꯃ ꯅꯨꯄꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯤꯅꯤꯅꯦꯕꯣ ꯕꯥꯝꯕꯣꯜ ꯑꯣꯏꯅ ꯄꯣꯛꯑꯝꯃꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯑꯩꯁꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇ꯭ꯔꯤꯁꯦ ꯆꯥꯛꯈꯨꯝ ꯆꯠꯇꯅ ꯁꯦꯟ ꯇꯥꯅꯕ ꯑꯗꯨꯅ ꯐꯔꯕꯖꯥꯠꯅꯤ ꯂꯥꯏꯒꯁꯨ ꯅꯛꯅꯅ ꯂꯩꯕ ꯁꯥ ꯉꯥꯁꯨ ꯆꯥꯗꯕ ꯑꯗꯣ ꯑꯣꯟꯊꯣꯛꯑꯁꯤꯔꯣ ꯍꯧꯖꯤꯛ ꯌꯥꯏꯅꯦ ꯑꯁ ꯅꯪ ꯑꯣꯟꯗ꯭ꯔꯤꯉꯥꯏ ꯅꯨꯡꯁꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯤ ꯇꯜꯂꯤꯗ ꯑꯩ ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯨꯗ ꯑꯣ ꯄꯨꯛ ꯐꯠꯇꯕ ꯇꯝꯃꯒꯦ ꯄꯨꯛ ꯐꯕ ꯀꯩꯝ ꯀꯥꯟꯅꯔꯝꯗ꯭ꯔꯦ ꯅꯨꯡꯗꯥꯏꯔꯦꯝꯕ ꯉꯥꯟꯕꯅ ꯉꯥꯟꯕꯅꯤꯀꯣ ꯑꯩꯅꯤ ꯃꯗꯨꯏ ꯅꯨꯄꯤ ꯆꯣꯞꯄꯗꯨꯒꯀꯣ ꯑꯩꯒ ꯆꯥꯡꯗꯝꯅꯒꯅꯨꯀꯣ ꯃꯤꯅꯨ ꯈꯥꯡꯗꯨ ꯌꯥꯛꯇꯛꯇꯀꯣ ꯅꯨꯄꯤ ꯀꯥꯏꯅꯗꯣꯔꯦꯕ ꯑꯩ ꯑꯦ
ꯅꯪꯗꯤ ꯀꯩꯗꯧꯕ ꯀꯥꯏꯅꯗꯣꯏꯕ ꯉꯥꯟꯕꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯕꯗꯣ ꯍꯥꯏꯗꯣꯛꯇꯦꯅ ꯑꯩ ꯌꯥꯎꯅ ꯃꯤꯅꯝꯃꯦꯅ ꯀꯟꯅ ꯁꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯀꯂꯛ ꯄꯦꯜꯂꯤ ꯅꯪꯉꯣꯟꯗꯁꯨ ꯁꯔꯨꯛ ꯊꯨꯡꯉꯛꯑꯕ ꯑꯣꯏꯔꯦ ꯑꯗꯨ ꯑꯝꯇ ꯆꯠꯂꯨꯁꯤꯅꯦ ꯇꯜꯂꯤꯕꯣ ꯇꯥꯏ ꯌꯥꯝ ꯉꯥꯡꯅꯩꯕꯣ ꯇꯜꯂꯁꯨ ꯆꯠꯇ ꯌꯥꯔꯣ ꯅꯪꯒꯤ ꯆꯥꯛꯅꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯩ ꯂꯣꯏ ꯇꯧꯔꯒꯦ ꯆꯠꯂꯨ ꯆꯨꯝꯃꯤ ꯅꯪꯕꯨ ꯑꯁ ꯈꯨꯊꯤꯁꯤꯒ ꯆꯠꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯅꯤꯅ ꯌꯥꯆꯪꯕꯒꯤ ꯙꯨꯛ ꯊꯥꯕ ꯅꯪꯅꯕ ꯍꯜꯂꯛꯁꯦ ꯌꯥꯏꯗꯅ ꯑꯗꯨꯗꯤ ꯑꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯃꯥꯡꯗꯗꯤꯅꯦ ꯁꯣꯝꯗꯁꯨ ꯁꯣꯝꯒꯤ ꯅꯥꯀꯟꯁꯤꯗꯁꯨ ꯃꯤ ꯃꯌꯥꯝ ꯊꯣꯛꯄꯅꯦꯕ ꯁꯦꯟ ꯊꯠꯇꯕꯁꯦ ꯌꯥꯎꯁꯪ ꯃꯥꯟꯗꯦꯗ ꯕꯤꯠꯀ ꯂꯩꯇꯦꯗ ꯐꯠꯇ꯭ꯔꯣ ꯁꯦ ꯑꯩ ꯐꯠꯇꯦꯗꯤ ꯍꯥꯏꯗꯦꯗꯅ ꯑꯗꯣ ꯄꯥꯈꯪ ꯑꯩꯈꯣꯏꯗꯤ ꯃꯨꯠꯀ ꯑꯝꯇ ꯌꯥꯎꯗꯦꯗꯅ ꯁꯤꯗꯤ ꯌꯥꯎꯁꯪ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯁꯥꯒꯠꯆꯕ ꯏꯔꯥꯡ ꯀꯦꯖꯅꯤꯡꯕ ꯃꯀꯦ ꯁꯤꯕꯨ ꯀꯦꯅꯤꯡꯈꯤꯗ꯭ꯔꯕ ꯂꯩꯁꯥꯕꯤ ꯊꯠꯇ꯭ꯔꯒꯗꯤ ꯑꯩ ꯑꯣꯏꯔꯗꯤ ꯊꯠꯍꯜꯂꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯜꯂꯦꯕ ꯅꯨꯄꯥ ꯑꯩꯈꯣꯏꯗꯒꯤ ꯃꯣꯏꯒꯤ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜꯒꯤ ꯂꯨꯄꯥ 10 ꯄꯤꯕꯗꯤ ꯀꯩꯁු ꯂꯩꯇꯕ꯭ꯔꯥ ꯈꯜꯂꯦ ꯃꯣꯏꯁꯨ ꯒꯥꯔꯤ ꯆꯦꯟꯕ ꯄꯩꯁా ꯇꯥꯟꯖꯕ ꯃꯤꯗꯩꯗꯤ ꯄꯩꯁꯥ ꯂꯧꯗꯦꯗꯅ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯂꯧꯖꯕꯕꯨ ꯄꯥꯈꯪ ꯑꯩꯈꯣꯏꯗꯒꯤ ꯂꯧꯗ꯭ꯔꯗꯤ ꯑꯗꯨꯅꯦ ꯃꯣꯏꯁꯨ ꯊꯥꯕꯜ ꯂꯨꯄꯥ ꯂꯥꯛ ꯆꯪꯒꯩ ꯁꯤꯜꯂꯤꯅꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯏꯅꯤꯡꯕ ꯈꯜꯂ ꯄꯥꯏꯗꯣꯏꯅꯦꯕ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥ 10 ꯍꯥꯞꯄꯗꯤ ꯀꯩꯁꯨ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯗꯩꯁꯨ ꯂꯧꯏꯗꯨꯗꯤ ꯏꯔꯣꯏ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯗꯨꯗꯅꯤꯅꯦ ꯈꯔ ꯌꯥꯝ ꯍꯥꯞꯄꯟꯗꯣꯏꯁꯦ ꯃꯣꯏꯅ ꯃꯩꯍꯜꯂꯦ ꯃꯁꯤꯗ ꯂꯩꯁꯥꯕꯤꯒꯤ ꯃꯈꯨꯠ ꯇꯅꯧꯅ ꯂꯩꯖꯔꯤꯕ ꯂꯩꯁꯥꯕꯤꯒꯤ ꯃꯈꯨꯠꯇꯣ ꯃꯣꯏꯅ ꯍꯦꯛꯇ ꯄꯥꯏꯁꯟꯗꯣꯏꯅꯤ ꯃꯗꯨꯁꯨ ꯌꯨ ꯇꯞꯇꯥꯏ ꯊꯛꯑꯒ ꯄꯥꯈꯪ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯑꯝꯇ ꯈꯥꯝꯗꯕꯤꯗ ꯃꯣꯏꯅ ꯆꯣꯡꯗꯣꯏꯕ ꯑꯗꯨꯗ ꯌꯥꯕ꯭ꯔꯣ ꯏꯁ ꯀꯥꯡꯒꯟ ꯃꯅꯨꯡꯗ ꯂꯩꯕ ꯅꯪꯅꯗꯤ ꯀꯃꯥꯏ ꯈꯪꯒꯅꯤ ꯃꯁꯤꯗ ꯃꯣꯏꯒꯤ ꯅꯨꯄꯤꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕꯤ ꯊꯝꯗꯣꯏꯕ ꯑꯁꯤꯗ ꯊꯥꯕꯜ ꯆꯣꯡꯕꯁꯤꯗꯀꯣ ꯅꯨꯄꯤꯗ ꯃꯣꯏꯅ ꯏꯔꯥꯡ ꯍꯧꯖꯤꯜꯂꯦꯗꯅ ꯃꯣꯏ ꯃꯌꯥꯝꯅ ꯁꯧ ꯁꯥꯗꯣꯔꯤꯕ ꯕꯦꯔꯥꯅꯤꯍꯦ ꯑꯣ ꯌꯥꯎꯁꯪ ꯁꯦꯠꯇꯠꯄ ꯇꯤꯡꯕꯤꯔꯅꯨ ꯄꯥꯈꯪ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯀꯥꯗ꯭ꯔꯦ ꯃꯣꯏꯅ ꯗꯤꯋꯥꯂꯤ ꯔꯒꯥꯎꯗ ꯄꯩꯁꯥ ꯆꯃꯨ ꯆꯞ ꯂꯪꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯌꯥꯎꯁꯪꯗ ꯂꯩꯁꯥꯕꯤꯁꯤꯡꯗ ꯄꯩꯁꯥ ꯈꯖꯤꯛ ꯄꯤꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯅ ꯈꯜꯂꯦ ꯀꯩꯅꯣ ꯇaya ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯤ ꯅꯪ ꯀꯩꯁꯨꯝ ꯁꯪꯖꯧꯕ ꯁꯣꯏꯗ꯭ꯔꯦꯀꯣ ꯀꯩꯒꯤ ꯌꯧꯗꯣꯏꯅꯣ ꯀꯞꯆꯔꯛꯁꯤꯅꯤꯕꯨ ꯁꯛ ꯊꯤꯕ ꯑꯩꯈꯣꯏꯗꯤ ꯌꯥꯎꯁꯪꯗ ꯁꯦꯟ ꯇꯞꯐꯝꯗ ꯄꯩꯁꯥ ꯃꯌꯥꯝ ꯍꯥꯞꯄꯒ ꯅꯨꯄꯤ ꯀꯣꯏꯍꯧꯗꯣꯔꯤꯕꯅꯦꯕ ꯅꯨꯡꯁꯤꯁꯨ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯄꯩꯁꯥ ꯃꯌꯥꯝ ꯍꯥꯞꯄꯀꯥꯟꯗ ꯀꯣꯏꯍꯧꯔꯤꯗꯣ ꯌꯥꯎꯁꯪꯗ ꯐꯖꯕ ꯅꯣꯏꯒꯤꯗꯤ ꯈꯔ ꯐꯩꯌꯦ ꯑꯊꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯤ ꯐꯪꯈꯤꯗ꯭ꯔꯣ ꯌꯥꯎꯁꯪꯒꯤ ꯑꯕꯦ ꯇꯔꯦꯝꯃꯅꯤ ꯀꯥꯏꯅ ꯈꯝꯕꯟꯖꯕꯗꯨꯁꯨ ꯍꯪꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯑꯩ ꯆꯠꯂꯁꯤ ꯀꯥꯟꯗꯦ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯃꯥꯜꯂꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤꯗꯨꯗꯤ ꯅꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯝꯇ ꯅꯨꯡꯁꯤ ꯇꯥꯕ꯭ꯔꯃꯦ ꯀꯧꯕ ꯉꯥꯡꯕꯗꯤ ꯈꯔ ꯇꯥꯟꯅꯁꯤꯗ ꯋꯥꯅꯅꯦ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯆꯦꯠꯂꯤꯁꯦ ꯁꯥꯎꯕꯕꯨ ꯑꯗꯨꯃꯥꯏꯅ ꯁꯥꯎꯅꯕ꯭ꯔꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯀꯣꯏꯔꯨꯕꯁꯨ ꯅꯠꯇꯦꯗꯅ ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝ ꯑꯣꯜꯂꯤꯁꯤ ꯀꯩꯒꯤꯅꯣꯕ ꯈꯔ ꯑꯣꯜꯂꯗꯤ ꯌꯥꯔꯦ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯏꯍꯦ ꯆꯥꯕꯁꯨ ꯌꯥꯗꯦ ꯇꯨꯝꯕꯁꯨ ꯌꯥꯗꯦꯕ ꯑꯗꯨ ꯈꯤꯇꯪꯗꯤ ꯆꯥꯏꯀꯣ ꯁꯛꯅꯒ ꯃꯔꯣꯟ ꯑꯃ ꯀꯩꯅꯣ ꯃꯥꯟꯕꯅꯦ ꯅꯪꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯕ ꯑꯩ ꯑꯁ ꯅꯨꯄꯤ ꯊꯤꯕ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯖꯤꯍꯣꯡꯒꯤ ꯃꯔꯛꯇꯀꯣ ꯑꯩ ꯇꯣꯝꯇꯅꯤ ꯄꯣꯏꯁꯦ ꯅꯨꯄꯤ ꯊꯤꯗ꯭ꯔꯁꯨ ꯌꯥꯔꯣꯏ ꯑꯁ ꯅꯨꯡꯁꯤꯌꯦ ꯑꯗꯨꯅ ꯅꯪ ꯁꯥꯎꯔꯅꯣꯕꯀꯣ ꯊꯤꯔꯁꯨ ꯑꯩꯁꯦ ꯅꯪꯕꯨꯗꯤꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯉꯣ ꯃꯄꯥ ꯂꯩꯇꯅꯕꯣ ꯅꯨꯡꯁꯤꯌꯦ ꯑꯁ ꯀꯃꯥꯏ ꯇꯧꯔꯤꯁꯤꯗꯤ ꯑꯩ ꯊꯋꯥꯏꯁꯦ ꯄ꯭ꯔꯣꯛ ꯆꯥꯏꯀꯣ ꯅꯪ ꯊꯋꯥꯏꯁꯦ ꯄ꯭ꯔꯣꯛ ꯆꯥꯏꯕ ꯑꯩ ꯆꯥꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯀꯅꯥ ꯇꯧꯅꯒꯦꯕ ꯅꯪ ꯅꯨꯡꯁꯤꯃꯟꯕꯩ ꯇꯧꯕꯅꯤꯀꯣ ꯅꯪ ꯁꯥꯎꯔꯛꯇꯅ ꯑꯩ ꯆꯠꯈꯤꯅꯤꯀꯣ ꯑꯁ ꯈꯥꯝꯃꯛꯇꯤꯌꯦ ꯅꯪꯒꯤꯁꯦ ꯇꯁꯦꯡꯅ ꯑꯩ ꯃꯤꯔꯥꯏꯔꯒꯦ ꯈꯜꯂꯕ꯭ꯔꯥ ꯅꯨꯡꯁꯤꯌꯦ ꯑꯁ ꯆꯠꯊꯣꯛ ꯁꯥꯏꯗ ꯐꯩ ꯅꯪ ꯑꯩꯅꯒ ꯇꯧꯔꯒ ꯑꯣꯜꯂꯒꯀꯣ ꯄꯦꯟꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯃꯤꯅꯒ ꯅꯣꯡꯅꯕꯁꯦꯀꯣ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯕꯀꯣ ꯅꯪ ꯐꯩ ꯑꯗꯨꯗꯤ ꯅꯪ ꯑꯁ
ꯆꯠꯈ꯭ꯔꯦꯅꯦ ꯑꯃꯨꯛ ꯑꯁ ꯅꯨꯡꯁꯤ 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 ꯉꯥꯏꯈꯣꯕ ꯅꯨꯡꯁꯤ ꯑꯝꯇ ꯉꯥꯏꯈꯣꯕ ꯅꯨꯡꯁꯤ ꯆꯠꯊꯣꯛꯑꯣ ꯁ꯭ꯋꯥꯏꯗ ꯑꯁ ꯅꯨꯡꯁꯤ ꯑꯝꯇ ꯉꯥꯏꯈꯣꯕ ꯅꯨꯡꯁꯤ ꯅꯪꯕꯣ ꯑꯣ ꯇꯥꯌꯦꯜ ꯆꯠꯂꯧꯔꯁꯤ ꯂꯥꯛꯑꯣꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯨꯡꯁꯤꯒꯤ ꯃꯈꯨꯠꯇ ꯁꯣꯏ ꯁꯤꯔꯅꯤ ꯆꯠꯂꯣ ꯑꯝꯇ ꯅꯨꯡꯁꯤ Hello.